Loyalam E-PAO tabi bakutimapu hidromsus midana namidangi po pizari ahamda pantabi headline. Rimsta maunaha ama angang unabada laikidabadagi irang thokre Rimske OPT Thingjinkhre warep laukre. Pung kunmarigi banna mahusagi punsida yamna chauna akaiba pikre. Meoi ama khutlai kayaga lunana security force na fagatkhre. Pao sato na pijari. Rimsta maunaha ama angang unabada laikidabadagi irang thokre. Ngarang September kunda Rims Hospital Imphal East ki Bamon Kampu Maya Lekadigi Yambem Sanjoy Chahi Yangkai Koba Meoi ama Dr. na Cheksindaba amasung matam chana layang hogdabadagi laikidraba thodok kamari lenana achoba wathok ama leringai asigi ikang kanadana ngasi nongalamdai dasu hospital asigi gaini wata chahi nauribi maunaha ama angang unabada laikidabadagi khoisaungna raba miyamna irang horaktuna Rims ki superintendent ki office kaya ka thugai khrei. Concerned Doctor Miyam na Fubada ICU that Laikanakhre Hari. Laibak Thiba Todok Adu that Laikidraba Mahunaha Adugi Maming na Tingsubam Ningol Nongtongbam Ongbi Manju Chahi Kuntramanga Mapuroiba Niran Kawi. Taubalagi Hojina Lilong Chajing Mamang Lekaida Imayum Palak Laga Lebini. Taudogasi Matanga Imung Manungi Makeda Gifondor Kibada Manju Asi delivery case Kamari Lena Tha Asiki Tarak Tarukta Rimsta admit Toki. Lenana Ngarang Numit Yumba Pung Taruk Taba Matamda Operation Theater the Insinduna Angang Nupi Macha Ama Asoy Angam Yagdana Poki. Operation Loduna Water Intoropagi Matam Aduda Gyantana Wari Wata Isanaki. Matam Aduda Mahaki Apopi Mama Shama na Hakjang Karisu Taudrabanina Ay Yum Powder Chaluki Gate to na Amulaki Hana Wari Sanaki. Ningtina Wari Sanaduna Karisu Taudabana Shama Mayum that Chakringi Matam Nuntilpong Mangaga Minute Kuntra Taba Matamda E High Tarapadagi. Operation Theater the Amukhanna Instinduna Operation Toki. Lenana Angang Kauda Asoba Leram de Haina Angang Kaulo Toki. Operation Loraba Matungasi Nongalamdai Pung Ohumlam Taba Matamda Manju Laikitabani. Taudog Asiga Mari Lenana Koisauna Raba Imung Manungi Mioshina, Chainariba Doctor Aduna, Taudog Asigi Matanga Imung Manunda Lale Haizagadabani, Doctor Nurse Tosa Dabadi patient Asid Laikidabani, Matong Masa Kangdaba Doctor Asigi license Kakadabani Haina Irang Horopadagi, Hospital da Chauna, Charangnabak Amatoki, Lenana Miyamgi Mob Aduna Maram Oraga Hospital Asigi, Medical Superintendent Yaona Atepolam Kaya Amangata Toki. Taudog Adu da Chainariba Doctor Miyamna Pubadagi Soktuna ICU that Laikanakhre. Imung Manungi Makedagidi Makoina Taliba Dimansing Asip Hangdriba Paba, Asiba Hakjang Loroi, Chainariba Doctor Chapchaba Exan Logadabani Haina Fongdoki. Pung Kunmarigi Banna Mahusagi Punsida Yamna Chauna Akaiba Pikre. In Kumja listing amaga chamapan ni Fumapangi September Kunmathoida, Varat Langana Manipur boot Namduna Varat Tilhan Kiba, Manipur Merger Agreement Tauhan Kiba Numit Asibu Yaning the Bufongdotona, Manipur Gilalolup Amo Oriba National Revolutionary Front Manipur, NRFM na ngasi Manipur Pumada Kaukiba Pung Kunmarigi Banna Mahusagi Punsida Yamna Chauna Akaiba Pikre. Ban asina maram oiduna lamdam asika maru eba lambi singda gari ching chena kide. Khoramba Kaithel Yaona Tampake district singda leba Kaithel sing kana kide. Dukan sing thong hangna kide. Normalizing numit oikibaga lunana lengaki amadi lanai mahelo shang amadi office sing thong hangna kide. Adumoinamak ana layeng amadi Lining Lyston Gamari Lena but Thoram sing the Pangtokna Kibaga Lunana, Lanai Gari sing the Kramakidi Chanaki. Maru Oina oil pump sing Tonglona Kibana, Maram Oiduna Lambida Chatok Sentoba, Engine Panba Gari sing, Tau Hanaba Honaba Awaba Oiki. Pungkun Mariki Ban Manunda House Pawagi Oina Palm the Batodoshin Tokpagi Paulay tree. Meoi ama Kutla Kayaga Lunana security force na Fagatkhre. Security Kambuna Chatarakpa search operation da Masing Yamlab Kutlaga Konana Meoi ama Masagi Lekadigi, Tha Asiki Taramapanda Fagale Hari. Police ki pao sin hai akang naba pao ama fangwadagi security force ki kamuna Imphal West District ki Pachoi Police Station ki manung chanba Urembam awang lekaida chataki ba search operation da Meoi adu fagat kibani. Fagalaba Meoi adugi maming Fizam Chatanjit Singh chahi kuntrahumdoi kawi Laifam Takyal Kolom lekaidagini hauzikna Urembam awang lekaidagini hari. Mahakpu wahang pahung chathabada Khutlai Singh lochinuna thami haiba khangbadagi makhatana thizinbada SLR rifle ama magazine ani life round Nifutaruk, Insas life round Kuntra, Trainer Treat life round Taratare, AK life round ama 5.56 mm life round ama mobile phone handset amasu fagat ki hari.
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯦꯟ ꯕꯤꯔꯦꯟꯅ ꯒꯕꯔꯅꯔꯒ ꯎꯅꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ former Chief Minister N. Birenna Raj Bhavanda Manipurgi Governor Ajay Kumar Bhallaga unakhre hari. Presna phangba pawgi matung inadi former Chief Minister amasung Governor anigi marakta pung amarom chupna wari sanaki. Former Chief Minister Governor ga unakiba adu Prime Minister Narendra Modi na tha asigi tarahumda Imphal da laklamkiba adugi matung rajniti ge anoba development ama lakpaga mari lenana unakhibra natraga atopa kari karamba agenda lebege habidudi presna chapchana khambangamdri. Rimski OPD Thingjinkhre warep lokre. Rimsta handak thokiba laibak thiba thodokshing aduda Teachers and Medical Officer Association Rimsna nuaitaba phangdorakli. Adumakpo aranba allegation yauna senior amada hingsta yauna asokapan nangangkiba thodok adu condemn tawi hari. Association ki chairman haribana thodok aduda chenariba sing faduna dandi pidriba phawba amadi safe working environment ama laitriba phawbadi khudaktagi Rimski OPD emergency routine OT amasung PME Kudimak Thingjilagani. Adumakpo Rimski working environment safe amasung conducive and atmosphere ama laglaba khaktada normal duty makha chathagani hari. KNA gi member anina naga furuk ki miyo ama kangla tombida tamthina furak kiba thawong adu taraina laude haina TAKL na phangdorakli. Manipur lenga ki suspension of operation su chanariba Koki National Army KNA gi member anina tha asigi tara tare ki numidang pung mapat tare ka minute kuntra taba matamda Kamjong district ki Chingsau village housing na kangla tombida leiba auto service toba naga furuk ki Kingsam Kangshung koba Meoi amabu kangla tombida tamthina furakiba thawong adu T Tangkhul Aze Katam Now Long TAKL na taraina laude thodok adu terrorism gi tawge auna tawba thabong ni haina lawi hairatli TAKL gi cherol sin hai thodok adu da chenari ba KNA gi Meoi ani aduna masa masa gi maral sing phongna ya jagadabani KNA gi maikedi gi su official apology tawgadabani loinana thamliba demand sing asi pong humdrani thogi manungda thabak to onthokadabani haina su taksilagli cherol aduna hai Southern Tangkhul area singda leriba dukan amadi kaithal singi mapu Tangkhul singini masida cookie singi signboard natraga symbol thepa tawridabani haina su khangalakli Rimski Professor Sokhalam khiba hospital gi property thugairam khiba condemn tawrakli Lelong chajingdagi chingsubam ombe manju chahi 35 kauba ama yamna complicated oba surgical delivery ama pangthokhraba matungda laikhidabagi thodok adu Rimski authority gi maikedagi nungaitaba phangdokli lenana laikhidrabagi imung manungna thengna horiba awaba singda saruk yari haina Rimski media selna thadorop cherolamana hari Cherolasina makhatana haribana thodok asina maram oiraga laikhidrabagi imung manung amasung local gi miyo singna chathakiba protesta Rimski professor ama asoka panangbata natana hospital gi property kaya amang ata thoki public property ekhai thungai toba medical professional singda khuthaba amasung hingsa gi thawong sing chathaba haibasi aina yadaba thawong amani asigumba thawong sing asina tangai fadam madhau tariba healthcare service ta akaiba thokan batanatana leibak asigi mari leriba law singi makhada legal consequences mayu nabagi invite tawbani Rimski professor ama asoka pananghan kiba amasung hospital gi property sing amanga ta thokhan kibadu Rims authority na akan momong da condemn tawi hospital authority gi makedegi aina yaba mong da thodok adu gi chap chaba khangdona ba amasung grievances sing adu kokhanabagi damakta mathau taba thabak sing lokhanagani hari Jiribam da Meoi ama brown sugar ka konana fare Security force ki kamuna Meoi kaba nisagi potlam singa konana Meoi kaya fagat paleptri tha asigi tarama pandasu security force ki kamuna Jiribam gi Borobekra police station gi manung chanba Jatrapur village ki IVR road tagi Meoi ama brown sugar gram chanigani fuga konana fare hari Police ki pawsina hai Meoi aduna brown sugar sing adu tongan ba sapon kep kunma thoida hapla ka purakpani farba Meoi adu potlam sing aduga lonena mari lenaba police station da Kusinakhre hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengathanbada adomsu mateng pangbiyu Arubada maruiba paw amuka hana bizari Rimsta maunaha ama angang unabada laikidabadagi irang thokre Rimski OPD Thingjinkhre warep lokre Pung kunmari gi banna mahausa gi punsida yamna chauna akaiba pikre Meoi ama khutlai kaya ga loinana security force na phagakhre
Matang asida Loyalam E-PAO na namitangi pao bibil lozari tabili ba khudimak po amuka hana kurumjani.